पाउ पिजरी अहानबा मिरोनबी खुदिंगमक्ता लुपा लिसिंग मंगा सेल गी तेंगबांग पीगदबा स्कीम अमा नेमसा किबगेन हौदोखरे फिसाबी सिंह यामना लैबा मणिपुर दा भारत सरकार ngasi फाउबा मेगा क्लस्टर अमा थंबीदबा असि लाइबक थीबनी हाइना इंडस्ट्रीज मिनिस्टर टीएस बिस्वाजित न फोंदोखरे अमदी सिंगापुर की ममिंग लेरबा फार्म अमना मणिपुर दगी चही अमदा यामद्रबदा नर्स यांखैदगी तादना थारकनबा हाइरकले खुरमजरी मिदेंग ताबिरिबा सिंहबु तराम नोक्सरी पाउ संदोकना पिजरी प्रधानमंत्री मातृ बंदना योजना PMMVY हाइना मिंथोनबा ममा ओइबी अमगी अहानबा मिरोनबा अमदी खोमलांग मायुक नरीबी ममा सिंगदा लुपा लिसिंग मंगा सेल गी तेंगबांग पीगदबा स्कीम अमा ngasi मणिपुर दसु हौनबी मतुंग इना सोशल वेलफेयर मिनिस्टर नेमसा किबगेन हौदोखरे न्यू सेक्रेटरिएट लेबा महाकी ऑफिस चेंबर दा स्कीम हौदोपगी थोरम अदुदा सोशल वेलफेयर की कमिश्नर एस दिलीप डायरेक्टर जसिंथा लजारस अमदी जॉइंट डायरेक्टर सुरेंदर ए सिसक्सु सरुक याखी नुपी अमना अहानबा मिरोनबगी था अहुम फावबगी मनुंगदा लुपा लिसिंग अमा अहुम सुबह थादगी तरुक सुबह था फावबगी मनुंगदा लुपा लिसिंग अनि अमदी अंगांग पोकलबा मतुंग अहानबा इम्युनाइजेशन फावबदा लुपा लिसिंग अनि स्कीम मसिना तेंगबांग पीगनी मणिपुर की ओइना अहानबा फोम लिसिंग मंगा पिरकपदा हौजिक फावबदा बेनिफिशियरी लिसिंग अमगा साट्रुक मरिफुद्रा तरुक खंदोकपा ngamle हाइरदुना मिनिस्टर नेमसा किबगेन हाइरिबा स्कीम असी डायरेक्ट ट्रांसफर बेनिफिट स्कीम गी मखादा सथगनी मसिना अंगांग सिंग सोइदा ngamdana पोखनबदा mateंग ओइगनी स्कीम असी सरकार गी थबक तौबा नुपी सिंग कौंसिल स्कीम असी अप्लाई तौनिंगबा सिंगना आशा वर्कर अंगनवाड़ी वर्कर सुपरवाइजर अमदी CDPO सिंग गी खुथांगदा पिशिलकपा यागनी मसिगी मथकता ऑल एज पेंशन अमदी सोशल वेलफेयर डिपार्टमेंट पाइखटपा अतोपा स्कीम सिंगसु अथुबा मतमदा डायरेक्ट ट्रांसफर बेनिफिट स्कीम गी खुथांगदा पीनबा पाइखटली मियामनसु डिपार्टमेंट असिना पाइखटली बा याइफा थौरांग सिंगदा mateंग पांगबियु हाइखी स्कीम असी नुपी अमना अंगांग अहानबा फर्स्ट पोकपा हक्तदा फंगने मणिपुर गी ओइना होजिक फॉर्म 5000 फॉर्म फंगले अदुगा 1696 बेनिफिशियरी अप्रूव तौरे मखा ताबा प्रोसेस कन्ना तौरी और एज पेंशन अमदी अते स्कीम सिंगबुसो DBT अथुबा मतमदा चनरगनी मणिपुर दा अहानबो ओइना फिशा लोनसा गी लमदा भारत सरकार ना सखंगदुना पद्मश्री अवार्ड पिरकलबी लांगपोक लाकपम सुबदनी बु ओकपगी थोरम अमा ngasi इंडस्ट्रीज मिनिस्टर टीएस बिस्वाजित की ऑफिस की कॉन्फ्रेंस हॉल पांगथोखरे डिपार्टमेंट ऑफ टेक्सटाइल कमर्स एंड इंडस्ट्रीज मणिपुर न सिंधुना पांगथोकपा थोरम अदुदा कमर्स एंड इंडस्ट्रीज की प्रिंसिपल सेक्रेटरी पी वाईफाई हैंडलूम एंड टेक्सटाइल की डायरेक्टर अमदी ऑफिशियल कियाना सरुक याखी डिपार्टमेंट की माइकैदिगी लुपा लाख अमगी सेनफम पीदुना हराउ तयामना ओखिबा थोरम अदुदा मिनिस्टर टीएस बिस्वाजित न हाइखिबदा फिशा लोनसा की लमदा सखंगदुना पद्मश्री अवार्ड पिरकलबी सुबदनी बु थागत फोंदोखे फिसाबी मसिंग यामना लैबा मणिपुरदा मेगा क्लस्टर अमतंग असि फाउबा भारत सरकार की माइकैदिगी पीद्रिबा सिलाइबक थीबनी मेगा क्लस्टर थमननबा मरी लेनबा सिंग तक्षिनगनी हाइखी लेरिबा फजग्रबा पोस्टिंग जे कोई कमाई तौदन मखोजे प्रमोशन तौगदगे कमाई तौदन मखोजे प्रिजर्व तौगदगे अदु मखोइदा अहेनबा सेंथंग पिरकांदा मखोगे प्रोडक्शन जिंग जे अखोइना मार्केटिंग तौबिरकांदा अहेनबा सेंथंग मदुदि करिनो हाय मतमदा अखोगी लेरिबा भारत के प्राइम मिनिस्टर के ड्रीम दा अखोइ लेरिबा वीवर सिंग मखोगे मागी सेंथोक हेंगलंगदबनी अमदि फार्मर सिंग डबल इनकम ओहेंगदबनी हायबगी पांदम लोनना अखोइने असिगुमना सिंगबा अखोइ कमी कनोसी मिशन सि चंगले हरकांदा अखोइ खेलनबो कन्ना होनरी पद्मश्री शुभदनीना चही तरामरी रोम तंगाइदिंगैदगी हौना फिशा लोनसा की थबक सथरकपना ngasi स्टेट अमदि नेशनल अवार्ड फंगबता नतना पद्मश्री फावबा पीदुना महाकी होना जमन सक खंगबिबगी दमक नुंगाइबा फोंदोखी तुमकी फिशा लोनसागा तौरिबा इसे नाउ इसे सन पुनमकता आइना हाइजनिंगबदी आइसु कैसु हाइजबा नचदे अखंग खंग ताथोक तासिन तौनरगा मणिपुर की योंगी फीसे कोइगी इंडिया दा नतना मपा लेबाकता थादोकपदा अफबा अदगी नियम चुमना मयूम फेंचाना सारगा अखोई पुलपना मणिपुर के चाखोई खोंथांगसिदा लाकमिनासी हाइबगी वाफम असे आई थमजरी XH रिसोर्स कौबा हेल्थ केयर की लमदा ममिंग लेरबा सिंगापुर की फार्म अमना मणिपुर की चही अमदा यामद्रबदा नर्स यांखैदगी तादना थारकनबा हाइरकपा लेरे हिरमसिदा रिपोर्ट अमा
Manipur si January thagi tang kumapan amadi kuntrada Ek East Policy Committee Manipur na Mijima Foundation Myanmar ga khusamna duna Myanmar gi monthly amadi moniwada pangthok khiba business meet da saruk ya khiba Sija Hospital and the Research Institute Manipur da pirakhibani. As a staff nurse, they have to have a license in India as a nursing professional, and they has to take a Singapore Nursing Board exam to become a staff nurse or enrolled nurse. According to their, if they are eligible for staff nurse, they will have to take staff nurse Singapore Nursing Board exam. Then they will become a staff nurse. The hariba thabuk koina thawai yauba nurses la agadi koina moi akwai instrumental uhan bahai tare koina basic wai ba pot mayam guideline pira amatung da koina thabagi plan koina sinbai sabi yai aduga loina na matam khara koi moi de leriba experience somdai por experience masi Manipur da mu hapsal laga Manipur si na chawba healthcare gi quality healthcare gi koi gi platform ma oina ba akoina koi wakan khanjai. Water Resources Department Mangjong na Turel Torban ngak tuna semhau dabana Turel khonglung tengthoklu badagi ngasi Brahmapur nahaba mapada Torban namtharak padagi lamdam adongi miyam pendaduna lambi thingzin khre thodok thokpham dagi phangwa paugi matung ina haukhiba numit kharani gi mamang dagi Brahmapur Bamon Leikai da leiba Thumbuthong aribadagi na anoba phawagi marakta leiba Turel Torban machine season aduna kothokpa hauki ngasi ayu ikhang khanghaudana Torban kothokhibana tongna leiba lambi gi saruk namtharakhibani Pao Sitabadagi Kendragi MLA TS Saitabrata Mayang Infalgi MLA K Robindro Changsinduna Yangsinki Makoina Yangsinki Badu the Water Resources ki official things su yauki Lambi Namthaduna Miana Satok Sasinda Apanba Oigataba Piba Maduda Kendrugi MLA DISTV News Ta Wafam Amata Fongdu Haiba Yakide Mangjaw Nana retaining wall Chanbana Traga Turel Torban Ngakshin duna thamagi pambai season na hogda badagi namtharakpani haiba hek ubada khangbang ngamlaba si mafam aduda leiramba water resources ki engineer amanadi Turel khongnung kothokpaga mari leinade haiba mod phongdorokpaga loinana namthariba saruk sing pile fuduna semjinna ba honaragani haiki adu sigi protection amadi sigi dredging jina pubang ngamni haibagi wadi nate dredging ga sigi namdariba jiga mari di leinade adubusi protection tawrana ba apuna bor piling tawga retaining wall hapaga slide se ngakna ba ama darkar lei habse ai media ge tuka andaraga honorable sagi mateng lojaraga masi tawbung ngamna ba hona si habse Manipur da ahan bo oina kai masing thibagi thabak satharagani haina principal chief conservator of forest and head of forest force oiriba Kerel Hawi Angamina ngasi forest headquarter gi main conference hall da pangthokhiba numit humni sathagadaba Manipur da kai masing thibagi training hawdokpagi thoram da phongdokhre thoram adu da additional chief secretary forest and environment Sambu Singh National Tiger Conservation Authority Guwahati Regional Office ki inspector general of forest DP Bangkwal na chingba saruk yakhi Kerel Hawi Angamina makha takhibada kai masing thiba si yamna laiba thabak makna tabana forest ki leiriba official khudimak training fangba tangai fade numit humni sathagadaba training asi Tamenglongda field visit chatpasu yaugani maramaduna saruk yariba trainee khudimakna thawai haksang yauna hotna duna ahanba oina Manipur da kai masing thiba gi thabak satharakpada mai pakna na bohona biu haike Kairau Kendragi MLA L Rameshwar Kaprang Khulgi Khunja Singh Naharau Tayam Okre Khulasida Pangthokhiba Thoramadu Kaprang Baptist Church ki pastor Homing San Yang Khulgi chief Samson Kaishing Susaruk Yaki MLA gi Maikai gi Khulasi gi ana layang amadi atai hiram kayada seasonana ba bhanama MLA na Khulgi authority da khudol tamki Langdumgi Nongpok Ningthau committee da su lupa lakama makhai Sandang Senba Khulgi authority da su Khulgi get saba loishinana bagidamakta lupa lak ama mating pikhi MLA Rameshwar na Kairau Kendragi Manung Sanba Kaprang Khulasi ana layang shangamadi highway dagi khara lapna laibana ana ayek tholakpa matamda khudongsa dabadu yenglaga mahaki maikai dagi vanasi khudol tambani Kairau Kendra si district ahungi manungda laiba chingmi tami punna khundaminaba kendra amani Kendra si ataiga yengnabada khara sothana lairi adubu anaba government asika tanaraga semgat sagatpagi thabak paikhatpa haure haiki Family by Tadana, and I opened the emergency gari wiping the Matamda. I took it on where I can't open them Java, Banjaki, Mating to Java, and Haribukunda.
Chahi ahumgi manungda amuktang pangthokpa MPP gi General Conference hayeng pangthokpaga loinana President khananabagi mikhalsu pangthoklagani hairi hiramasiga mari leinana ngasi MPP gi office ta paumi singa unabada MPP State Returning Officer TH Udoi Luwang na phongdokhibada hayeng Gem Hall da pangthokadoriba General Conference asida tongan ba kendra nifu mari dagi delegate Sahunga Humpudra Taret na saruk yagani conference asigi manung sana Armed Forces Special Power Act Inner Line Permit System Boundary Issue Employment Generation Framework Agreement amadi Political Economy gi matangda delegate singna punna khana nainaduna MPP na hiram sing asigi matangda leibak miyam gi damakta lawgadaba thodang sing lauthokani tungda MPP gi chahi ahum gi thaupugadaba president ki mikhal pangthokani Mikhala Sidamioi Marina Lamba Panagani, Mioi Marie Dudi, Sarat Kumar Maimom, O Zugindro, Yankokpam, Priyo Kumar Amadi, Mayangbam, Amutombini, Mikhala Sida Kendra Nifu Marida Gilakpa Delegate Sahunga, Humpudra Taret na bot Hadabagi Haksing Pangani, Polling Booth Ahum da bot Hadagani, Amadi Mikhal Gifal Hayangmak Laktokani Haiki. Numit ini sumna sathagadaba Global Investment Summit ngasidagi Guwahati da laiba Saru Sozai Stadium da Prime Minister Narendra Modi na hawdokre. Tharom maduda Manipur ki Chief Minister N Biren yauna tongan ba saknairaba mioi kya na saruk yaki. PMGSY Fest 9 gi makhada Chief Minister gi Kendra su oiriba hengang Kendra gi manung sana kilometer 12.1 shino sangba luang sangbam dagi matai fauga kameng fauga gi lambi asi Rural Development and Panchayati Raj ki Principal Secretary MS Khan amadi Rural Engineering Department ki MSRRDA gi Chief Engineer TS Nandakishore na hakthengna na chatuna yengsinkhre lambi asi haukiba lising ani ga tara mari digi semba haurakibani adumapu nong chingi phibam amadi leiba ki oiba issue amasung ban blockade na maram oiraga apiba matamgi manungda loisinba ngamdri ngasigi khongchada du da department asigi official amadi atai mari leinaba myo singsu saruk yakhi khongchada siga mari leinana principal secretary MH Khana Fongdo Kibada scheme asigi makhada ching amasung tamda paikhatliba lambi sing chayol amagi manungda numit amadi matam kaithoktuna yengsinbagi thabak changsinba haure masina quality leina amadi lambi sembada thengnariba contractor amasung engineer singi awa ana kaya su hakthengna khangba ngamlagani haiki area da kari hegera black topping khara watpanina aduga area khara da moigi drainage ki problem leibani adu so moina kanna tawriye aduga I am hopeful that February manung da di thabak di shoy dana phajana lotion gani Chief Engineer TS Nandakishore na hauzik fawbagi oina scheme asigi makhada chinga masung tamda tongan ba lambi kya semkhre PMGSY2 gi oina su Manipur asi khangatpada yaurak pagal loinana lambi thong kaya semgatnaba DPR sembal loire tikadar amadi engineer singna niyom sumna quality leina lambi sem libra haibasti yengshinnaba Chief Minister na khanghalakpana maram oiraga Manipur gi chinga masung tam animakta hakthengna na satuna yengsinbagi thabak hawbak kuire makhata na su changsin khigani haiki low local timing with an aqui loud Tavaki Susan Mayadaba, like home my ambition hoti Yamuare, Kajitan Logadaba, quality Yam Lane and Pajana Surame, at 86 years old, which is a Dori Principal so this Apolona. All Union and Association of BSNL na sathar kiba non-violence ki khongjang loishin kheba ka loinana he na kanba khongjang changsilagani haina association na phongdokre haukiba January gi tang kontra dagi ahumlak suba pay revise tawba pension gi chahi revise tawba yaningde subsidiary tower company semba yaroi haina Manipur division na BSNL office ta sathar kiba wakan mi famasi loishin khre Divisional Secretary H. Khogena BSNL gi employees singi hak karishu khandana maset naina thugaina bo honarakpa employees singa yaba ngamloi ingna signa satharakiba khongjang tabi drabani na makhata na hena kanba khongjang changsinaba sem sare haiki Kadana mayai kaba chinjak maru fangna muthat naba changsilakriba khongjang gi sarugam oina Imphal East District Committee gi makhada kongba chongawi unit na sinduna kongbagi akoibada mairagi khongchat am satkre unit asina konba mafam singda mayai kaba nisagi polam khudimak saba yonba yaroi drug lalonba khunai asibu manghannabu hotnariba singi mathakta ain gi oiba akanba sarak pigedabani haina khongchat aduna dabi tawki District Library cum Youth Center Thobal Athokpam lingkhatkibagi chahi kunmanga mapung pharakpagi thoram ngasi center asigi sanglenda pangthokre thoram maduda khangabo kendrugi MLA Okram Surjakumar center asigi President Associate Professor L Romendro kendra asigi hanagi MLA O Landoni Thobal Municipal Council gi Chairperson TH Shyamu amasung council asigi ward number 6 ki councillor Bishorjit amadi atai masak naiba myoy kya su saruk yakhi center asigi chief patron su oiribi Olandhoni Debina maikhum hangdokpaga loinana
Silver Jubilee gi souvenir amasu release tauki thoram adu gi saruk ama oina center asi ngasi gi phibam asi yonana bo honarakpada achoba thodang laukiba mioi kyada memento amasung lengyan fi khudol tamduna ekai khumna bo utki English amaga chamapan marifudra humdoi gi February gi tang ahum da lingkhat khiba center asina mahai masing sana khona ba madi nat ki oiba thoram singda thoidok hendok na mai paklak basing dai kai khumna utuna lakli masida sunatana center asina Thawal district ta library gi kana basing adu miyam da khanghan na ba thabak ta saruk yaduna lakli hairi Nambol Local Council CI gi nifuga nipalak suba nongmagi oiba conference Nambol Khori Lekai da leiba local office ta pangthokre mifam aduna matam kaya gi mamang dagi Nambol Khori Fawa Chingda Paikhaliba water supply project asi loishinba ngamdabana miyam da thaknaba ising piba ngamdriba asi athuba matamda loishinduna Nambol miyam da ising fanghalu ising isau na manghan takhan khraba Nambol gi lawfam amadi ngayok farm singi tengbang government na pibiu lamgi khasna hengatnaba lepkiba firep khudakta handoknaba dabi tauri mifam aduna council asigi nauna thaupunanaba member 15 saba council ama semkhre MD Khairur Rahman Karimaram ki damak kanana halibano haibadu athuba matamda sengdokpina bangasi more da pangthokiba all community leaders singi mifam na appeal tauri MMCM gi office ta pangthokiba mifam aduda Hill Tribal Council Tamil Sangam Gurkha Samas More Maitai Council More amadi Ekodom gi luchingba singsu saruk yakhi mifam aduna Khairur Rahman bu sakhangdaba singna nongmaina kaptana halambagi phangpham thokpa compensation government na phanghangadabani leikhidrabagi imung manung da government ki chunaba thabak ama hapkadabani demand ahum asi phangdriba fawba asi bhaksang logdaba haina yanakhi More Police ki SDPO Oiramba Lawrence Mollow amadi Commando DSP TS Krishna Tombi bu farewell pi bagi thoram amangasi More da leiba More Police ki IB da pangthokre thoram adu da Tengnopal District ki SP Dr S Ibomsa More Commando ki OC P Tarun Kumar Tengnopal Police ki OC John More Police ki second OC Akbar Hussain amadi Atai Police Officer Singh Saruk yakhi tongan ba imalup sing community leaders sing amadi mafamadu da lairiba press media gi maikai dagi khudol pot tamduna makhoi bu kaina bidai pikhi More post office ki computer set ama sakhang daba sing ngarang numidang huran khre computer huran ki bas na maram oiraga ngasi post office thong hang khidre hiramasiga mari leinana More police ta report ama su tawkhre hairi Comrem Baptist Church Association Manipur na sinduna sa magatara suba gospel celebration tarungda laiba Grace Academy da pangthokre thoramadu da CBCNEI gi mission secretary Dr Jolie Rimai Guwahati High Court ki justice Songboy Sarto IGP Manipur L Kailun susaruk yakhi KRBCA core committee gi chairman S Lensem Thang Komna Manipur da khundaminari ba purup singi marakta nungsi sanaba puraktuna tangdu laita ba purakna bagidamak thoramasi pangthokpani haikhi National Sports University Harau Thelda Sabagi Matangda Lamgi Oiba Sayed Nabakya Laikibadu Ngarang Yas Minister Letpau Hauke MLA Dingo KSO Amadi National Sports University Harau Thel Protection Committee Yaw na punna famina duna yanaba purakibada committee asina Harau Tayamba Amadi Thagatpa Phongdorakle University asi Manipur da sanana buhonabada tongan ba civil society organization sing print amadi electronic media loinana sports kamari leinaba organization amadi akhangai singna lobbi kiba thodang Committee asina Harau Tayamba pokpaga loinana lakliba March thada Bharat ki Prime Minister Narendra Modi laktuna urep uyung tamgadoriba sida aikhoi punna sogatminasi haiba wafam su committee asina phongdorakli Tamenglong block ki manung sanba Tabanglong Sungrungpang Namkau Luwang Sempang Taubang amasung Guagrang village pu None district ki manung sanba Hausong block ta village ki luchingba singatanaram dana tinsin kibabu yaningda ba phongdoktuna village taru asigi chairman na Tamenglong district ki khuthangda chief minister da ultimatum ama pisin khre February ki tang 19 faw gi manung da village taru asi withdraw tawdrabadi democratic oiba khongjang kaya changsin gani maduda thorakpa afafata gi daita sarkar asina pugadabani hairi pawgi marathana aten ba bre matang luxury Ngasidi suara hajengge. Tule, loi tule. Kari naman tuti. Masih kari yau zau. Sidi yosi na nini. Masigi yosi tata tisko nini. Adudi sanagi mohut yang nang sinbe andre. Kay daw ina. Kanano? Kay ina. Kay daw biyo. Masih pum na.
Noi lebih gari ahan maga tong mangam terane. Kura laga tong ni khali ba namai tu ikai dro. Senbun putoga lebih di ngam dera. Senbun putok terane lebih ngam tersu. Imphal finance salo. Ai ju ahan ba lengam terana. Imphal finance tegi loan oine lori. Imphal finance na nongbu manung de gari loan lobu ya tong chapa pijari. Adom na pam makal gari kudingmak lobu be ya. Jolip 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Amukana taramnung seri makhata pau District Institute of Education and Training Center Imphal West ki ani suba Diet Week DM College ta leiba centers da pangthokre thoromachda SCERT की Joint Director S Anandi, SCERT की Project Officer Nalini, Diet Center Imphal West की Principal Gina Thongram Susaruk Yaki. International Handicap Welfare Mission Manipurna Padma Shri Laishram Nabakishore Charitable Trust की मीडियंग मखादा सिंधुना wheelchair यंथोपगी थोरम मंगसी यूरेम बमदा लेबा Rose Garden की होल द पांगथोखरे थोरम मदुदा ट्रस्ट की चेयरमैन पद्मा श्री नबकिशोर रिम्स की साइकेट्रिक डिपार्टमेंट की प्रोफेसर डॉक्टर आर.के. लेनिन यूरेम बम जिला परिषद के मेंबर टी.एस. नीलमणि प्रधान सुरबला याव नमियोय क्याना सरुक याखी पद्मा श्री नबकिशोर की पुंसी वारिदा युमफम ओइबा ऑडियो केसेट अमसु रिलीज तौखी डॉक्टर लेनिन ना हाइकिबदा ngasi piriba khudol asina handicap singna miyam ga totna tina laiminabada achoba mateng oiragani haiki Haukiba January ki tang kun taret ki numidang pung nipalom taba matamda winger gari amana thomlambadagi fogak chau ikhai maning laikai dagi sumkham mani maitai koba mioi ama laikidaba thodok adugi langla langjen ngasi fawba puthokpa ngamdana lairiba si pende haina misiasi ki matang da sem kiba JSC na ngasi Manipur Press Club ta pangthokpa pangwi singa unabada phongdokre JSC ki convener Basanta Kumar na haikibada Chief Minister da wakat padagi Chief Minister na mari lainaba singda thigatna ba khangan khrabasu ngasi fawwa chapchaba khangalakpa leitri lakdiba February ki tang manga fawgi manungda hiramastigi matangda mari lainaba authority na langla langjin puthopa ngamdrabadi more line da chenba winger singamadi tidim line thingjelagani haiki February ki tang amada chakpi karong sub division ki manung san leiba sugnu Zau Bengda yum ama maina tumna sakiba imung manungi miwi singda sports minister let pau haukim na sana thakna mapolam sing mating pikre minister ki khongsada duda Sandel DC Krishna Kumar chakpi karongi SDO David Kungsu saruk yaki minister ki maikai dagi ahan bigi oina water storage tank ama cheng hawai firol lamadi kolik sing pikhi minister let pau haukim na hai kibada district administration ki makha da mateng piba yaba sing amadi PMAGY gi gramin gi makha da pangba yaba mateng sing pangani haiki khara pujarakpani mateng khara oina ba aduga district administration dagi angamba rule na permit toba amount hai batai relief and disaster management gi areba fund so pegani adagi PMAGY gi gramin gi chingi oiba housing scheme ama ngasi lauthokpiramge Beti Bachao Beti Parhao gi matangda nongmagi oiba awareness program ama ngasi Laimoriba community hall Kongba Makha Nandaiba Makha da pangthokre thoromaduda Beti Bachao Beti Parhao gi state convener amadi BJP Mahila Morcha gi general secretary L Lotika Laima Protocol Officer L Birzit Thongju Mandal BJP gi President L Tomba Mahila Mandal gi President Bandana Devi amadi atai masak naiba mioi kya su saruk yakhi Thawbal Police Kakching Thawbal Police Commando Nap amasung nupi police ki apunba kangbu amana ngasi Lilong Leihau Khong amasung masiga tainaba mafam singda thiba humbagi thabak sathabada hural lakpa oiramgani chingnaba gari masan nipan amasung gari asoba ahum recover tawre hairi makha tana mioi ani amasu drug ka kona na fare hairi makhoidagi R.K. Sanatombi Devi Bidila Pangai na sinduna nongmagi oiba Arts and Craft Exhibition ama school asigi hold ngasi pangthokre thoromaduda Imphal West ki additional SP Priyadarshini R.K. Sanatombi gi Joint Director Mona Tongbram na chingba mioi kya na saruk yakhi exhibition aduda mahiroi kya na saba art and craft ki polam kya utkhi Joint Director Mona Tongbram na angang sing exhibition asina makhoi gi haithoi singthoi ba sing uthokna na bagi mafam ama pigada Pibangamgani haiki additional SP Priyadarshini na mama mapa sing na angang sembada nupa gi kena ba thamloi dabani haiki
Janupini have Natabida, Adugumba, Wakal Amata, Kenaba Tamdana, Pajana equally, Nupimcha Sing, Pajana, Koibo, Pazana, Mapumpana, developed on Naba, Adomda, Konabi Bapai. Manipur ki Chief Minister N. Biren ki meeting makada mayai kaban nisha maru fangna mutat nabagi pandam da satharakpa drive ki sarugama oina ngasi Churachandpur district ki manung sanna leiba tongan ba khul ahum monglian salba phai amadi bi khongunnomda tongan ba lam ekar humpuni thoi humpu amadi nipanda tharamba popi pambi paktak nana yan thatuna mang takhan khre ngasi ki driver du additional SP Binod Ranjan additional SP LOL Khongsai SDPO Augustine Khongsai, SDC Saikot, Women Police, Churachandpur Police, NAP, NCB amasung kunmathoi suba Assam Rifles ki personnel singyaw na punna miyoi sa manasaba team aman sathakibani ngasi yanthatkiba popi pambi singadu kaithel gi mamalna saurakna lupa crore manga ga lakh kuntra ga nithoi rongi oigani hairi loinana drive asti makhatana su sathakigani hairi. Hare Krishna Movement Guwahati ki Secretary Vijay Pandit Das na ngasi Classic Hotel da ISTV News ka unabada Akshaya Pratra Foundation gi makhada sarkar gi school da tamliba mahiroi kya da lem na kana ba kaya pikre Guwahati amadi Arunachal Pradesh da su scheme masigi makhada mapung phana salaiba hore Manipur da su Manipur sarkar gi positive oiba wafam amatang khanglabadi foundation asina sarkar gi school gi mahiroi sing da kana ba pina na ba honagani haiki. Good opportunity for the government, because when we come into the picture, there are a lot of advantages which government can see here, because the claims or the subsidies which we take from the government, it's all based on the attendance what happens. That will be a great savings to the government. Civil Service Parikya da saruk yaninba singi oina scholarship pibagi khongthang amu oina KSO na GS score ga punna February gi tang Tarada Manipur yauna state manga da pangthoklagani haina KSO gi General Secretary Thanglal Song Baite na ngasi KSO gi office ta pangthokpa pamuising ka unabada phungdokre. Tauraga lakadoriba February gi tang tara sinumit sida scholarship test for civil service exam preparation haina si pangthokani. Global Manipuri Mega Photo Contest da Khangat Laba Mana Fanglaba Singda Khudol Pibagi Thoram Ama Classic Hotel da Wakal Community Media na Sinduna Pangthokre. Manipur Heart Foundation ki founder President Dr. Syam Kishore na lai rabai mung singi heart naba miyoi singda mamang sahi gi December gi tang kuntra mathoi dagi hauna miyoi kun manga da ngasi fawada puna lupa lakh mari lising mari fudra mateng pangkhre hairi. Thobal da laiba 31/11 kV substation ki samjin sajin gadaba laibana hayeng ayu pung tara dagi nungthil pung mari fawba station asina konba Lilong Yairipok DC Sarangpat amadi South Bazar gi feeder singda mai fangloi haina MSPCL na khangalagli. Progressive composer Manipur na sinduna sing tam unabagi thoram ama ngasi numidang Kumalampaki Youth Hostel da pangthokre ukrul dagi lakhiba additional amasung folk artist singi delegate sing butaram na okladuna Organization asing Secretary General Jiten Kumar Naurem na haikibada cultural program asina chingtam ani gi marakta hena nuksibagi mariama sagat pangamlagani haiki ukrul gi toloidagi ningyai na haikibada cultural program asina tokhai tabagi wakhalon leitana ba amadi apun bagi saktam sagat pada chauna mateng oiragani haiki. Rajashri Bhagya Chandra Cultural Foundation ki Taret Subamapo Kumon Thoram February ki tang tarukta Singjamai Oinam Thingel da Leiba Madan Mohan ki mandir da pangthok lagani haina Foundation ki Chief Advisor B Amusna Sarma ngasi paumui sing da phungdokre Segarot Thogda Babok Laikai da Leiba Foundation ki office da pangthokpa mifam da Foundation ki President RK Guni Leima Devi yauna atai thopuba kaya su saruk yakhi Chief Advisor B Amusna Sarma na makhatana haikibada Bhagya Chandra Maharashna Madan Mohan ki Laifamasti Linkhatlambana Mafamasti Miyam da Khanghanaba Mapo Kumon Thoramasti Mafamadu da Pangthokadabani haiki. Nambol Police Station ki Kangbu Omana Ngarang Yungau liter Chamri ga Konana Myoy Mapan Fagat Kray Fagat Laba Polam Singh Mari Lainaba Excise da Sinaduna Manghalagani hairi. Wabagai Kendri gi Manung Sanalaiba Hangundagi Uchiwa Nastau Fawagi Lambi Sembal Lushindabadagi
लोइसनदबगी मायुक्ता मियामना लंबी थिंगबगी खोंजंग चंगसिनख्रे लंबी असि लिसिंग अनिगा तरा मरी दगी न तरा मंगागी PMGSY गी मखादा सेमखिबनी अदुबु लंबी सेम लोइसिनदबना चथोक चसिनदा खुदोंग सादब थोगनबगी मथक्ता उफुलना नाकेत लैब मियोइसिंग अना अयक यावरे हाइरी लंबी सेम लोइसिनदबा सिगी मायुक्ता मिफम अमसु पांगथोक्तुना हयेंग इरोंग से साबदा मियांगी खोंगचत अमसु चटकनी हाइरी Citizens Concerned for Dams and Development amasung Ithai Veres Bazaar Development cum Consumer Cooperative Society na ngarang Malemgi Wetland Numit Thoram Ithai da pangthok pagaloinana Manipurgi Lairiba Wetland gi fibam gi matang da khana nainaba mifamama pangthokre Thoram adu da Citizens Concerned for Dams ki Joint Secretary Jiten Yumnam Elders Council ki President Dr. Devabarta Roy, Committee on Human Rights की Chairman Fulindro Konsam, Loktak Fishermen Welfare Association की Secretary Haisnam Sauba, All Manipur Progressive Farmer Association की President I Dhana Amasung, Citizens Concerned for Dams की Co-Chairperson Aram Pamai Susar Vyaki. Hauzik Sanabagi Pau Amuk Lobirasi. Sanabagi Pau Pizari. All Ziribam Sports Association Ziribam Sinduna Ziribam Higher Secondary Playground da Mapalamgi State ki team yauna team Taratare na Saruk Yaduna Sanariba Taranithoi Suba Ziri Cup Invitation Football Tournament King Asi Sanakiba Ani Suba League Round Quarter Final Match da Rao Infal Isna Mongoloid Club Mar Khulen Kasarbu Panjil Ahum Amada Maiti Pikre Hayeng Ahum Suba Quarter Final League Round Stage da ARC Shillong Amadi AFC Thobal Sanagani. Sulam Area Sporting Association Sinduna Sandal District Kundariba Anna Lamkang Moyon Amadi Tarau Kanglup ki Oiba Kuntra Humdoi Suba Sasa Sportsmate Ngasidagi Larong Khulda ADC Chandel ki Chairman Lukhosai Jauna Haudokre Numitaruk ni Sumna Sathagadariba Sportsmate Asi Football amadi volleyball masana da yumpham oiduna pangthokani hogdokpagi thoramadu da ADC Chandel gi executive member TS Kanlun Anal vice chairman Joy Lamkang executive member TS Willingson Anal Nula Warngam amadi CS Mesil Maringna athoiba mithunglen sing oiki thoramadu da wangang leduna ADC gi chairman Lukhosai Jauna Singi Manung Hansin Laiba Mapamasi Pangthokliba Sports Meet Asidagi Apava Sanaroi Sing Thoraktuna National Amadi International Gi Sanaroi Oirakloi Hainingai Leite Maramasina Sanaroi Singna Discipline Amagi Makada Kan Honaba Mathoktai Hauziki Matamda Company Amadi Club Kayana Achauba Sanfam Sing Thada Duna Sanaroi Singbu Awang Bathaktak Pukhat Piri Masida Aikhoisu Yaudaba Yade Haiba Wakhalonda Hona Haningi Haiki Bangalore da February ki tang kun mathoidagi February ki tang kun manga fawba pangthokadoriba kunthama pansuba Master Athletic Championship da saruk yagadaba Manipur gi khangkallaba athlete singna anauba Manipur Master Athletic Association gi I card sem nabagi damak mari lenaba che chang sing association asti convener da pikhalaknaba khangalagli NHPC Loktak Power Station ki tengbang makhada All Moirang Football Association Satharak Patara Suba Loktak Trophy closing ceremony Hayeng Moirang Multipurpose Higher Secondary School ground da pangthoklagani Hayeng ki final match ta Amofa Academy Moirang amadi Yada Kangsoibi Khongban anina sanaragani Makhataba sanabagi pau boyai ningthauzamdagi phambigani Manipurna Karnataka pu maiti papiduna Kulumthoi Suba Senior Women's National Football Championship ki quarter final sangkhre All India Football Federation Sinduna Mamang Thagi Tang Kunipal dagi team Kuntrani Thoina Group Nepal Thokna Khaidoktuna Odisha gi Katakta Sathariba Kulumthoi Suba Senior Women's National Football Championship ki ngasi Manipur gi aroiba league round match ki sanakibada Karnataka pu goal Nepal Sinota maiti papiduna quarter final sangkhibani match asida mai pakiba Manipur gi goal singadu I Prameswari na goal ahum CIS Binomalana goal ani sankhi atopa goal ahum maduna NG Bala L Asarani amadi M Mandakini na sankhibani
ऑल इंडिया फुटबॉल फेडरेशन सिंधुना हौकीब सही सोग लिसिंग सुमना तरा तरेट की नवंबर तांग कुनमंगा दगी टीम तराना सरुक यादुना होम एंड अवे बेसिस चथरिबा हीरो इंडियन लीग की हयेंग नुंथिल पुंग अनि ताबदा खुमन लंपांग मेन स्टेडियम दा मणिपुर की नेरोका फुटबॉल क्लब संगाफम की तरुक सुबह होम मैच सोइना गोकुलम केरला FC गा सानरगनी हिरम मसीगी मतंग दंगसी सिंगमेरोंग दलेबा क्लासिक ग्रांडे दा प्री मैच प्रेस कॉन्फ्रेंस पांगथोखरे थौरम मसीदा गोकुलम केरला FC की हेड कोच बिनो जॉर्ज मिडफील्डर सानरोय MD रशीद अमदी नेरोका फुटबॉल क्लब संगाफम की असिस्टेंट कोच गोलकीपिंग कोच S प्रेमकांता अमदी टीम कैप्टन कार्लोन बर्नेसु सरुक याखी पांगथोखिबा प्रेस कॉन्फ्रेंस अदुदा सरुक याखिबा गोकुलम केरला FC की हेड कोच बिनो जॉर्ज ना फोंगदोखिबदा So I respect the opponent, but the thing is that right now for us is a very difficult stage because we are in the bottom. So at least if we win tomorrow, we can come up. And my aim, when I said my aim want to participate the Super Cup for after the 7 years, Kerala have one club for I League. So a lot of good talent in Kerala. So for Kerala, we want to do something. If you play Super Cup, if you stay in the I-League, this is needed for Kerala, badly needed for Kerala. So for Kerala, for us, management, we want to win tomorrow. That is we are looking for. Amadi Manipur की नेरोका फुटबॉल क्लब संगाफम की असिस्टेंट कोच S प्रेमकांतना फुटबॉल की टर्मिनोलॉजी दा प्लेयर्स इन द फैटिक और रेस्टलेस फंगी दा बुशे अतम याम तेम मतम दा मैक्सिमम मैच हनखिबगी मारम मचा मखसिरा हैना कोई हेड कोच का कोई गतानरगा मदुगी रिकवरी सेशन दा करी तौसिगे हदु तौरगा मदि मतुंग दा कोई सेशन दा सनगी बसे कोई रिकवर तौरगा कारगा लाक्सै ममांगी रिजल्ट अदुगी ममांग द बेस तौर थमगा फोकस से कोई दी जस्ट गोकुलम सानदु असिजो कोइना 3-0 दा मोगी होम दा काखिबनी अदुबु काइबो पोसे कोई we don't underestimate the opponent team. We must always respect to the opponent team, and we need hard work as a team and the reason follow. Saturday League asida Gokulam Kerala FC na match tara sanabalo kibda point tara phangduna league asigi table da khwaidigi maning da leire Manipur gi Neroka football club sangapam na match tara homdoi sanabalo kibda point kunmari phangduna ani suba position da leire Assam Rifles samadi Manipur Equestrian Association Sinduna Imphal ki mapal kangjibungda team tarana saruk yaduna sathariba taramanga suba Sentinel Cup amadi mapal suba Junior State Equestrian Championship ki ngasi pangthokiba nupi masagi so jumping da saruk yakiba thangmaiban youth polo club ki O Victoria KNMM Riding School Singhamai ki TS Jetolia unit asigi S Sangita ki RK Nimi Singkhai Hunba Polo Club Kongpan gi TS Tana gi TS Sanajaupi unit asigi RK Nilu amadi Imphal Riding Club Lampian gi Romapatina saruk yaduna pangthokiba so jumping competition asida KNMM Riding School Singhamai gi TS Jetolia unit asigi S Sangita Singkhai Hunba Polo Club Kongpan gi TS Tana unit asigi RK Nilu amadi Imphal Riding Club Lampian gi Romapatina mai paktuna aroiba round changkhre Trau kwa kaithel amadi cyclone thangmaiban sathariba ahan bhaibok T20 cricket tournament ki semi final sangkhre Manipur Cricket Association gi iming makhada Langthabal Sporting Club Langthabal na sinduna mamang thagi tang taretagi team konma thoina group mari thongna khaidoktuna Langthabal public ground na sathariba ahan bhaibok T20 cricket tournament ki ngasi sanakhiba ahum suba quarter final match da Trau kwa kaithel na YWC Langthabal bu ran marifu manga da maithiba piduna semi final sangkhibani match asida mai pakhiba Trau kwa kaithel na tos ngamduna ahan ba batting tokibada apiba over kunda wicket mari turaga ran samaga humphum doi loki Masigi Pakomda Anisuba betting Tokiba YWC Langthabalna over Taranipanda wicket loina turaga ran humputara tarekak loduna Mersasi Mighty Kibani Mersasida Traukwa Ketel Gisanaroi Abbas Alina out oidana Bon Niputareta ran Maripumari loduna man of the match Taki Tournament Asigi Marisuba quarterfinal match ki Sanakibada Cyclone Thangwibana Sam Khai
Khagempalibu run tara humdoi da maiti piduna semi final sangkhre cyclone thangmai ban tos ngamduna ahan ba betting tokibada apiba over kunda wicket mapal turaga run samga kuntaruk lauki masigi pakhumda anisuba betting tokiba Sam Khagempalina apiba over kunda wicket mapal turaga run samga tara humdoi khaklauduna match sasi maiti kibani match sasi da cyclone thangmai bangi sanaroi homendrona wicket mari amadi run tara mapal lauduna man of the match takre Sathariba tournament asigi ahanba semi-final match tha sigi tang tarukta Riz Nagamapal amadi PTRC Paswaiga sanagani UPC Kurai Thangjam Lekaina ASA Singdamai Kongoro Pumaiti Piduna Ahum Suba Imam Manisang Memorial East 11 Forest Side Mini Boys under 35 kg football tournament ki Ahum Suba Poison Takre Yangkhom Sanjibna sponsor Toraga Rising Knowledge Club Kuyatong Sinduna Mamang Thagi Tang Taritagi Team Taranipana Group ani Thokna Khaidukuna Club Asigi Ground Sathariba Tournament Asigi Ngasi Ahum Suba Poison ki Sanakiba match da UPC Kurai Thangjam Lekaina ASA Singdamai Kongoro pu goal amasino da maiti piduna ahum suba position gi mana laukibani match asida mai pakiba UPC Kurai Thangjam Leka gi amata ngarba goal adu S Devna sankibani Sathariba tournament asigi aroiba match hayi nongtil pung ani tabada LKYDA team B laipam kuno amadi ALL team A uribok sorbol tingelga sanaragani Kongba Youth Organization Sinduna Mamang Thagitang Kunipal Legi Team Kuntrana Group Nepal Thona Khaidokuna Organization Asigi Ground Sathariba Mari Suba Ima Panthubi Trophy Men's Open 5 Asset Football Tournament ki ngasi sanakiba ahanba match da KYO Team A Kongba Nongthomam Lekai amadi LCSYC Team A Langthabal goal ani sanaduna draw satkre Ani Suba match ki sanakibada IP Kongbana Ango Khongmanbu goal ama sinoda maiti bapikre Ahum Suba match ki sanakibada YBO Kaikhu amadi YOBA Kregao goal amata sanadana draw satkre Mari Suba match ki sanakibada su DFC Bamoleka amadi BFC Sayang goal amata sanadana draw satki Thagachari Boyaning Thozam Housing a Sinong Moyoba Aying Asagi Pau Amuk Lobirsi Environment Directorate State Climate and Weather Report ki matung ina ngasigi khwadigi sakiba Celsius degree kuntaruk dasmik kuntrataruk khwadigi ingba Celsius degree taruk dasmik humbutra nipal Nuksita yaw ising manilinsang maximum dasada marputra nipal dasmik humpunipal minimum dasada kuntratre dasmik nipunitoy oike ngasi nong sukide Loshilak pada maroiba pau amuka na lagbirasi Ahan bamiron bi khuding magta lupa lising manga sel gi tengbang pi gida bas ki mama nemsa kibgen na hogdokre Fisabi yamna laiba Manipur da Bharat Sarkar ngasi fawba mega cluster ama thambida basi laibak thibani haina Industries Minister TS Biswajit na phongdokre amadi Singapore gi maming leiraba farm amana Manipur dagi chahi amada yamdrabada nurse yankhai dagi tadana tharaknaba hairakle ISTV na pizaba paw mata gasi loisere mireng tabiraba singbu amukan khurumzari